Chahi mangagi manungda upal ama hinghanle haibagi proof leitrabadi government employee oiba yahandaba amadi mahairoi singi oinasu upal ama hinghananabagi thodang longnaba lu ama sembiu amadi opposition gi MLA manga oiribasi MLA kun manga da Hengathanlu Leibak Ngakke Madu Ngamdrabadi Punshigi Oina Mla Oiba Tokke HAINA KHUNDRAKPAM Assembly Constituency gi MLA TS LOKESHOR na PHONGDOKKHRE ngasi SU ona sinduna Manipur Press Club ta environmental activist Manikanta Mutumna June 13 dagi upal thasi upal hinghansi campaign loisinba ngamkibagi damak okpagi thoram pangthokiba duda MLA LOKESHOR na makha na PHONGDOKKibada Manipur da nungaiba climate ama ohennabagi damak upal ama yange khalabadi upal ama makong da hana thajinduna mahut sinbiu amadi mipum kudingmakna upal hinghanabagi daita lofom to ihaina phongdoki loinana hojik Manipur da thamliba present rule asi personal rule olakle ngahak leitana chief secretary senduna thabak pumnamak difang to hale phiba masida yengduna leibagi mahutta MLA singna chungsinduna leibak ama semu Manipur kannaba solution athubada puraknaba sinlu haiba wafam sing phongdoki tharamaduda social scientist Dr. Danabir Laishram Khangabu Assembly Constituency gi MLA Okram Surya Kumar Alhas Riazuddin Khan Social Worker Dr. S. Kumar Chairman and Managing Director Saina Sadananda Hamom Actor and Social Activist SM Ibom Cha Advisor BCPC Manipur Tingbana Saruk Yaki Akui wakal akhuna panja bhajab dare egi tarte panja bhajab dare kayunga mo dabu dare fresh mendena bloga prajan kwadi phaba on hogi leader khandata leibak thun inna ba madu ai tahun jani aduna tabu dadi sum sanga laraga sarkar sibo kibu PR lakh ko ye artha uji kari bhangi uni no bai kamne dehab to kake wani adu whole system de collapse total collapse sare education na collapse sare lami thong lamda collapse sare adu economy lamda pura collapse sare ahum ki collapse sare gadi koi hingda artham da tholak tarna maram odina uni no bai kamne dehab to pakal adu yadu sangba yadrisu sangba masaki ki inda sangba ya chalakta baise si lorabani aduga maruana relief game da leibri ba all IDP singna madu wadi ba sete awama mayam sun ko salagadi suicide masing jalakna ba dike nimu tanga ngasaki moy na mai mesang da hangoi bi phim sum phawla gadi ki khala ko mesela agadi madu bi situation ase taw thoro ya thade de athubi matanna asaki PR lai manung je mase phone lo sambi ba ora traga mona tang number haiba lagna nauma masagi yang government saman da semang number haiba laragana masagi onaba me masina fresh me jana ko gi haraga masagi wadi bari ni laiba kanada khona view ha jai di haje ni aduga agi taraf dagi di masagi karigumba ban he biar se extra ta ko thatu ko tara gadi tawne bandai tawgi mutta laiba opar lagi mugi ruling de laibi ba support as MLA yang khai mari ni amasi koi manga tan ga horiba yang kai mati tara amal la te khal mu ju yaw dia bade sarkar kamal yaw ko dum ne kenu koi amatan koi amatan mati amma ko tan na koi yaw dia bode MLA tas yaw dia ko sai yaw ai ne ko koi amma ka tan ko ri ko do ngi koi manga si mataka kun manga da bibiu kenu kun thara da bibiu kun manga kun do ke bibiu kenu sarkar mu siam ko tha to ko sa ngam na kana kun si ko MLA ko to char ni ha tauro mo ngamde kala gadi koi support aur koi BJP ko support aur yadre national party ne democracy sa ba laibang na anda setu pe kanu iten seli para ten seli maka da constitution maka da yana da na koi gi disqualifying le na aduna mara moduna masagi kare ta chungo jing yana da na mara moduna tauro semo lo yo koi ne support aur yadre tauro ke na kaga noi semo koi de tong hayo le da ông cái thả công được trả lại nhiều người có quyền được làm là cái nào muốn chỉ người rồi thì xem máy lại cái này có đã cả rồi